JDU की MLA मंगा की disqualification की hearing September kunda Pangthoklagani pawasi pawzel pawsi dagi lawkhatchabani Manipur High Court na mamang thagi July amada pikhiba directive amagi matungin na Janata Dal United JDU की MLA मंगा party asidagi toklaga BJP da yawkhibagi mathakta tharakhiba disqualification की petition adugi mathau taba proceeding pumnamak Manipur Legislative Assembly की speaker na lawkhatkhrai Manipur Legislative Assembly की secretary na petition asiga mari lainana JDU की MLA मंगा KS Joykisan Ngursanglur Sanate Asabuddin Thangjam Arun Kumar amade LM Khawte की mathakta notice issue tawkhibaga loinana September 12 फावबगी manungda ahiba paukhum pirangna bakhangankhrai case asigi hearing na September 10 gi ayuk pung 10:30 kunthra da pangthoklagani haire Manipur Legislative Assembly da tharakhiba disqualification gi case asi punna taret nei case sing adugi manungda case number 1 dagi 5 faubana Congress ki Haresor Goswami na petitioner oiba nei case number 6 na JDU ki secretary L Dorendro amade case number 7 na party asimaki M Surjit na petitioner oiba nei ningsingba yabade N Birena lusingba BJP gi laingak asida tongan-tongan ba political party gi MLA singa punna chatminaduna subnatagi Congress ki MLA mangana opposition oina leiriba nei